Yengbibu punungpu Manipuri Talents YouTube channel sige maikedi gi taram nokchari mayam ai ngasi video sidi current affairs koi kari thoiba tawriba kholiba mayam sige koi khangda yadabni haitare madugi matang semjeba video ni every Thursday khudingi tawgena di khanjai adu nungti gi tawsira mayam na comment na thambiramo multiple choice question atani question mark atani mayam horse mayam ansadu di comment na thambiramo sumna khngjanbd kanrba video ka ai semduna pujarake mayam na nungti gi tawsira natragana Thursday khudingi tawsira habdu mayam comment gi matungina elo khatsage adubu video sena nungai khanbiragadi like share subscribe tawbiramo punongpu khulumjari